ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯕꯦꯝꯕꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯉꯝꯊꯦꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯏꯔꯦꯟꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯔꯦꯟꯁꯅꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯈꯨꯜꯁꯤꯡꯗ ꯆꯠꯂꯒ ꯃꯤꯇ꯭ꯔꯪ ꯇꯧꯔꯨꯕ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜꯗꯨꯅ ꯊꯣꯏꯗꯣꯛꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗꯤ ꯑꯣꯏꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯦꯟꯁꯅꯥꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯂꯩꯆꯤꯜꯗꯨ ꯃꯈꯨꯠꯇ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯂꯩꯆꯤꯜꯅ, "ꯏꯇꯥꯎ, ꯅꯪꯅ ꯅꯍꯥꯟ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯕ ꯈꯨꯜꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯉꯥꯎꯔꯕ ꯃꯥꯜꯂꯤꯅꯦ." ꯏꯔꯦꯟꯅ, "ꯀꯔꯝꯅ ꯉꯥꯎꯔꯤꯅꯣꯅꯦ ꯏꯇꯥꯎ? ꯃꯤꯇ꯭ꯔꯪ ꯇꯧꯕꯗꯨꯒꯤ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯃꯤꯇ꯭ꯔꯪ ꯇꯧꯔꯤꯕ ꯃꯤꯁꯛꯇꯨꯗ ꯉꯥꯎꯕꯅꯦ ꯍꯥꯏꯅꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ "ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯄꯤꯕꯤꯌꯣꯅ ꯄꯤꯔꯛꯄꯅꯤ." ꯏꯔꯦꯟ ꯏꯉꯛ ꯉꯛꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗ ꯌꯦꯡꯂꯒ, "ꯅꯪꯅ ꯀꯩꯗꯧꯕ ꯆꯠꯄꯗ ꯄꯤꯔꯛꯂꯤꯕ? ꯑꯗꯨꯒ ꯅꯍꯥꯟꯗꯁꯨꯅꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯤꯔꯛꯈꯤꯕꯗꯣ." ꯂꯩꯆꯤꯜ ꯅꯣꯛꯂꯒ, "ꯍꯣ, ꯅꯨꯄꯤ ꯎꯅꯔꯨꯕꯅꯦ. ꯑꯗ ꯅꯪꯒ ꯑꯩꯒ ꯄꯨꯜꯂꯦ ꯈꯪꯕꯒꯤ ꯄꯤꯔꯛꯂꯤꯅꯤꯗꯅ." ꯂꯩꯆꯤꯜꯒꯤ ꯋꯥꯍꯩꯗꯨꯗ ꯏꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯑꯊꯨꯝ ꯑꯍꯥꯎꯗꯒꯤ ꯍꯧꯔꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯅ ꯄꯨꯡꯊꯟ ꯊꯜꯂꯦꯅꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯁꯛꯍꯦꯟꯕ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯀꯜꯂꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯦ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯅꯦ ꯅꯪꯁꯨ꯫ ꯍꯣ, ꯀꯣꯟꯅ ꯇꯥꯛꯄꯤꯔꯣ. ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ, ꯆꯥꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯨꯜ ꯑꯃꯗ ꯃꯤꯇ꯭ꯔꯪ ꯇꯧꯅꯕ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯗ ꯏꯔꯦꯟꯁꯅꯥꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠꯂꯝꯃꯤ꯫ ꯏꯔꯦꯟꯁꯅꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯑꯁ, ꯑꯩꯗꯤ ꯏꯔꯦꯟꯁꯅꯥꯁꯦ ꯌꯥꯝ ꯉꯥꯎꯖꯩꯕꯣ." ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ, "ꯑꯁꯦꯡꯕ, ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯤꯕꯨ." ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯁꯨ ꯃꯥꯁꯦ ꯌꯥꯝ ꯉꯥꯎꯔꯤꯅꯦꯃꯤ, ꯃꯉꯣꯟꯗ ꯂꯩꯒꯦ ꯐꯥꯎ ꯈꯟꯖꯔꯤꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯌꯥꯗꯦ ꯋꯥꯅꯤ." "ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯗꯦꯌꯦ. ꯃꯤꯇ꯭ꯔꯪ ꯇꯧꯕ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯄꯒ ꯑꯣꯏꯔꯤ. ꯃꯁꯛꯀ ꯑꯔꯩꯈꯩ ꯐꯖꯁꯜꯂꯤ. ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯗꯧꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯔꯤꯅꯤ. ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯐꯖꯕꯁꯦ, ꯍꯦꯛ ꯂꯩꯕ ꯐꯪꯂꯣꯏꯗꯧꯔꯤ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯏꯔꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯀꯛꯆꯤꯡ ꯃꯌꯥꯝꯅ ꯆꯤꯅꯤ ꯃꯄꯥꯛ ꯑꯃꯗ ꯑꯣꯝꯁꯤꯟꯕꯒꯨꯝ ꯑꯣꯝꯁꯤꯟꯅꯔꯛꯇꯨꯅ ꯃꯥꯒꯤ ꯏꯔꯦꯟꯁꯅꯥꯗ ꯄꯤꯒꯦ ꯈꯟꯅ ꯄꯨꯔꯛꯄ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯅꯔꯛꯏ꯫ ꯏꯔꯦꯟꯁꯅꯥꯗꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯩꯆꯤꯜꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯒ ꯂꯩꯆꯤꯜꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨ ꯂꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯍꯜꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯍꯜ ꯑꯃꯅ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯛꯆꯤꯡ ꯃꯌꯥꯝꯅ ꯆꯤꯅꯤ ꯃꯄꯥꯛ ꯑꯃꯗ ꯌꯣꯝꯁꯤꯟꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ." ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏꯅꯦ, ꯄꯥꯈꯪ ꯃꯆꯥꯁꯤꯗ ꯂꯣꯏꯅ ꯍꯦꯛ ꯑꯣꯝꯁꯤꯟꯕꯤꯔꯦꯅꯦꯁꯦ. ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯄꯥꯈꯪ ꯃꯆꯥꯁꯦ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯏꯆꯥ ꯏꯁꯨ ꯊꯥꯖꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗ." ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, "ꯀꯔꯤꯒꯤꯅꯣ ꯏꯆꯦ? ꯏꯍꯦ, ꯃꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯆꯠꯂꯨꯕ ꯈꯨꯜ ꯑꯃꯠꯇ ꯃꯉꯣꯟꯗ ꯉꯥꯎꯔꯛꯇꯕ ꯂꯩꯁꯥꯕꯤ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤꯅꯦꯍꯦ. ꯀꯅꯥꯅ ꯈꯪꯕꯅꯣ, ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕꯁꯨ, ꯃꯁꯛ ꯐꯅ ꯐꯖꯩ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯂꯩꯔꯗꯤ ꯇꯟꯕꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ.
ꯃꯗꯨꯗ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯜꯂꯒ ꯐꯥꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯧ ꯅꯍꯥꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯂꯥꯛꯆꯕ ꯏꯆꯝ ꯆꯝꯕ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯤ ꯃꯥꯟꯗꯦꯗ ꯏꯆꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯃꯥ ꯃꯅꯝꯃꯁꯤꯡꯅ ꯀꯧꯕꯗꯒꯤ ꯏꯔꯦꯟ ꯁꯅꯥꯗꯨ ꯎꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯣꯛꯅꯈ꯭ꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯨꯠꯇ ꯈꯨꯗꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯂꯩꯁꯥꯕꯤꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯦꯟ ꯁꯅꯥꯗꯨ ꯈꯨꯗꯣꯜꯗꯨ ꯄꯤꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯂꯧꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯏꯔꯦꯟ ꯁꯅꯥꯗꯨ꯫ ꯃꯤꯠꯀꯨꯞꯇ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯂꯩꯆꯤꯜꯗꯨ ꯈꯨꯅꯤꯡꯅ ꯀꯛ ꯀꯛ ꯁꯨꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯔꯤꯗꯣ ꯂꯧꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯏꯕꯨꯡꯉꯣ?" ꯏꯔꯦꯟ ꯁꯅꯥ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ "ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ?" ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯏꯔꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯤꯡ ꯍꯪꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ, "ꯆꯤꯡꯂꯦꯝꯕꯤ ꯀꯧꯏ." ꯏꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯆꯤꯡꯂꯦꯝꯕꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯑꯣꯏꯗꯣꯏꯔꯥ?" "ꯃꯥꯅꯦ." "ꯑꯣꯍꯣ, ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯆꯒꯦ. ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ?" ꯆꯤꯡꯂꯦꯝꯕꯤꯗꯨ ꯊꯀꯠꯀꯨꯝ ꯍꯔꯥꯎꯒꯨꯝ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯍꯣꯏ, ꯊꯣꯛꯆꯔꯛꯀꯦ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯍꯟꯈ꯭ꯔꯒꯦ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯏꯔꯦꯟ ꯁꯅꯥ ꯑꯃꯗꯤ ꯂꯩꯆꯤꯜꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯕꯒ ꯏꯔꯦꯟ ꯁꯅꯥꯗꯨ ꯉꯥꯏꯉꯝꯗꯅ ꯂꯩꯆꯤꯜꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯏꯇꯥꯎ, ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯁꯤ." ꯂꯩꯆꯤꯜ ꯏꯉꯛ ꯉꯛꯅ, "ꯅꯪꯕꯨ ꯍꯌꯦꯡꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯒꯗꯕ ꯃꯐꯝ ꯌꯥꯝꯃꯤ ꯍꯥꯏꯕꯗꯥꯏ. ꯀꯔꯤ ꯑꯇꯣꯞꯄ ꯊꯕꯛꯅꯣ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯅ?" ꯏꯔꯦꯟ ꯁꯅꯥꯗꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ, "ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯧꯔꯨꯔꯁꯤ, ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯨꯕ ꯈꯨꯜꯗꯨꯗ." ꯂꯩꯆꯤꯜ ꯏꯔꯦꯟ ꯁꯅꯥꯗ ꯅꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ "ꯍꯥꯏꯁ, ꯑꯩꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ ꯈꯟꯕꯒ ꯇꯧꯕꯒ ꯍꯥꯏꯔꯛꯏꯅꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯦꯟ ꯁꯅꯥꯗꯨ ꯃꯤꯇ꯭ꯔꯪ ꯎꯠꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯤꯡꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯔꯦꯟ ꯁꯅꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯂꯤꯕ ꯈꯨꯜꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯗꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯄꯤꯕ ꯅꯪꯍꯧꯗ ꯆꯥꯛꯅ ꯁꯣꯜꯂꯒ ꯂꯩꯍꯧꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯥꯡꯂꯦꯟꯁꯨ ꯃꯇꯥ ꯑꯅꯤꯒ ꯌꯥꯎꯔꯤ꯫ ꯂꯥꯡꯂꯦꯟ ꯏꯔꯦꯟ ꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯇꯥ ꯑꯅꯤꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯋꯣꯏꯕꯃꯛꯀꯤ ꯐꯖꯩꯅꯦ." "ꯐꯖꯕꯅꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ. ꯑꯩꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯅꯤ ꯍꯥꯏꯔꯗꯤ ꯆꯠꯂꯤꯕꯅꯤ, ꯑꯅꯛꯄ ꯑꯣꯏꯔꯗꯤ. ꯂꯥꯞꯂꯕꯗꯤ ꯆꯠꯄ ꯐꯪꯗꯦ." ꯑꯇꯣꯞꯄ ꯃꯇꯥ ꯑꯃꯅ ꯑꯃꯨꯛ, "ꯍꯥꯏꯁꯨ ꯍꯥꯏꯕꯅꯦꯕꯨ ꯐꯖꯩꯀꯣ ꯏꯔꯦꯟ ꯁꯅꯥꯁꯦ." ꯂꯥꯡꯂꯦꯟ ꯃꯇꯥ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯈꯪꯅꯕ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯈ꯭ꯔꯅꯤ." ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯉꯛꯐꯝꯁꯨ ꯊꯣꯛꯄꯅꯤ ꯃꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯏꯟꯊꯤꯅ ꯉꯥꯡꯗꯕꯤ, ꯃꯄꯥꯟ ꯊꯣꯛꯀꯟꯗꯕꯤ, ꯏꯆꯝ ꯆꯝꯅ ꯂꯩꯕꯤꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯆꯥꯅꯕ ꯑꯣꯏꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯏꯔꯦꯟ ꯁꯅꯥ ꯑꯃꯗꯤ ꯂꯩꯆꯤꯜꯗꯨ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯊꯣꯛꯂꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯇꯥ ꯑꯃꯒ ꯊꯣꯛꯂꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯏꯔꯦꯟ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯆꯤꯜꯗ ꯍꯥꯏꯔꯛꯏ, "ꯊꯣꯛꯂꯦꯗꯣ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯁꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯅ." "ꯍꯣꯏꯅꯦ, ꯅꯨꯡꯁꯤꯅꯦ. ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯂꯦꯝꯕꯤꯒ ꯈꯪꯅꯈ꯭ꯔꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯤ ꯉꯥꯎ ꯆꯦꯟꯅꯕ ꯇꯥꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯇꯥ ꯑꯗꯨꯒ ꯏꯔꯦꯟ ꯁꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ "ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯔꯤ ꯁꯥꯕꯁꯤ. ꯑꯗꯨꯅ..." ꯏꯔꯦꯟ ꯁꯅꯥꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯤꯗꯨ ꯇꯞꯅ ꯃꯔꯛ ꯊꯠꯂꯛꯏ, "ꯃꯐꯝ ꯆꯥꯕ ꯑꯃꯗ ꯁꯥꯟꯅꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯏꯔꯦꯟ ꯁꯅꯥ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯒ, "ꯑꯩꯗꯤ ꯋꯥ ꯀꯣꯏꯊꯣꯛꯂꯒ ꯂꯩꯕꯁꯦ ꯍꯩꯅꯕ ꯑꯣꯏꯗꯦ. ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯪꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒ ꯈꯪꯅꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ?" ꯏꯔꯦꯟ ꯁꯅꯥꯒꯤ ꯀꯣꯏꯊꯣꯛꯄ ꯌꯥꯎꯗꯕ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ
ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯈꯪꯅꯕ ꯂꯩꯔꯝꯂꯒꯗꯤ ꯉꯁꯤ ꯊꯣꯛꯂꯛꯂꯤꯁꯦ ꯊꯣꯛꯂꯛꯂꯝꯃꯣꯏ ꯋꯥꯍꯩ ꯈꯔꯗꯨꯗ ꯏꯔꯦꯟ ꯆꯅꯥꯗꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡ ꯍꯟꯅꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯏꯔꯦꯟ ꯆꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯈꯪꯅꯕ ꯍꯧꯔꯛꯂꯤ ꯆꯤꯡꯂꯦꯝꯕꯤꯒ ꯍꯦꯛ ꯈꯪꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯏꯔꯦꯟ ꯆꯅꯥꯗꯨ ꯍꯥꯟꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯆꯠꯂꯝꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯈ꯭ꯔꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯔꯣꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯏꯔꯦꯟ ꯆꯅꯥꯗꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯏꯔꯦꯟ ꯆꯅꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯆꯠꯄꯁꯦ ꯂꯦꯞꯄ ꯌꯥꯔꯕ꯭ꯔꯥ ꯈꯜꯂꯦ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯑꯗꯨꯝꯅ ꯑꯩ ꯆꯠꯄꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯗꯨꯒ ꯁꯤꯟꯐꯝꯁꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯍꯦꯛ ꯈꯪꯅꯕꯗꯒꯤ ꯍꯞꯇꯥ 2ꯗ 3 ꯈꯛꯇꯅꯤ ꯃꯤꯇ꯭ꯔꯪ ꯎꯠꯄ ꯆꯠꯂꯤꯕꯁꯤ ꯍꯥꯟꯅꯗꯤ ꯅꯣꯡꯃꯗ 2-3 ꯆꯠꯂꯝꯂꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯏꯔꯦꯟ ꯆꯅꯥꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯁꯨꯡꯂꯩ ꯂꯩꯇꯕꯒꯤ ꯋꯥꯔꯥ ꯍꯥꯟꯅ ꯇꯧꯔꯝꯂꯁꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯗꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯀꯜꯂꯛꯏ ꯉꯥꯎꯏ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ ꯏꯔꯦꯟ ꯆꯅꯥꯗꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯒ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯆꯤꯡꯂꯦꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯤꯡꯂꯦꯝꯕꯤꯅ ꯑꯁꯤ ꯌꯧꯅ ꯁꯥꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯗꯨꯅ ꯈꯝꯕꯟꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯤꯡꯂꯦꯝꯕꯤ ꯏꯔꯦꯟ ꯆꯅꯥꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯊꯧꯁꯥꯗꯤ ꯇꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯅꯣꯛꯃꯤ ꯂꯩꯔꯤꯁꯤꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯗꯣ ꯌꯥꯝ ꯁꯥꯎꯒꯅꯨ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯊꯤꯖꯤꯟꯈꯤꯅꯤ ꯇꯥꯅꯤꯡꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡ ꯍꯟꯅꯔꯛꯂꯤ ꯏꯔꯦꯟ ꯆꯅꯥꯒꯤ ꯌꯨꯝꯗꯅꯤ ꯂꯩꯆꯤꯜ ꯑꯃꯗꯤ ꯏꯔꯦꯟꯗꯨ ꯉꯁꯥꯏ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯆꯤꯜꯅ ꯈꯪꯅꯕꯗꯤ ꯊꯥ ꯐꯥꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯛꯂꯤꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯃꯔꯣꯜ ꯂꯣꯟꯕꯅ ꯀꯜꯂꯤꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯑꯗꯨꯕꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯍꯥꯟꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯄꯥꯏꯔꯛꯄꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯤꯡꯂꯦꯝꯕꯤꯒꯤ ꯏꯁꯧꯁꯤꯒ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯋꯥꯔꯨꯅꯨ ꯍꯥꯟꯅꯗꯒꯤ ꯅꯪꯒꯤ ꯁꯤꯟꯐꯝꯅꯤ ꯈꯪꯂꯤꯕꯅꯤ ꯃꯥ ꯅꯪꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤꯅꯤ ꯃꯥꯒ ꯅꯪꯒ ꯈꯪꯅꯈꯤꯕꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯛ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯤ ꯏꯔꯦꯟ ꯆꯅꯥꯗꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯇ꯭ꯔꯪ ꯎꯠꯄꯤꯅꯕ ꯀꯧꯔꯛꯄꯗꯒꯤ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯇ꯭ꯔꯪ ꯎꯠꯄꯁꯨ ꯍꯧꯔꯤ ꯏꯔꯦꯟꯅ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯎꯠꯆꯒꯗꯧꯔꯤꯕ ꯃꯤꯇ꯭ꯔꯪ ꯑꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯇ꯭ꯔꯪ ꯃꯈꯜ ꯑꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯅꯥ ꯑꯀꯪꯕ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯖꯔꯕ ꯂꯩ ꯆꯔꯣꯡ ꯈꯔ ꯑꯣꯜꯍꯟꯕꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅꯔꯛꯏ ꯃꯈꯣꯏꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯌꯦꯡꯂꯤꯕꯁꯤꯡꯗꯨꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯕ ꯌꯥꯎ ꯈꯨꯄꯥꯛ ꯀꯟꯅ ꯈꯨꯕ ꯌꯥꯎ ꯇꯧꯅꯔꯤ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯃ ꯎꯠꯄ ꯂꯣꯏꯔꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯉꯩ ꯂꯥꯡꯂꯦꯟꯗꯨ ꯃꯇꯥ ꯑꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯅꯝꯃꯒ ꯄꯨꯟꯅ ꯏꯔꯦꯟ ꯆꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯃꯤꯟꯅꯔꯛꯏ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗꯨ ꯏꯔꯦꯟ ꯆꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯉꯁꯤ ꯎꯠꯈ꯭ꯔꯤꯕ ꯃꯤꯇ꯭ꯔꯪꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯃꯁꯤꯅꯅꯤꯗꯅ ꯂꯩꯁꯥꯕꯤ ꯃꯧ ꯅꯍꯥ ꯈꯥꯏꯗꯅ ꯏꯔꯦꯟ ꯆꯅꯥꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯕꯤꯅꯕ ꯇꯣꯏꯅ ꯀꯧꯁꯤ ꯍꯥꯏꯔꯤꯕꯁꯦ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯔꯦꯟ ꯆꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯊꯣꯏꯗꯣꯛꯅ ꯍꯩꯔꯨꯕ ꯅꯠꯇꯦꯗ ꯏꯃꯥ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯤꯅ ꯊꯧꯅꯥꯁꯨ ꯌꯥꯝꯅ ꯄꯤꯕꯤꯔꯤ ꯏꯔꯦꯟ ꯆꯅꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯨ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯇꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯂꯩꯔꯝꯕꯤ ꯂꯩꯁꯥꯕꯤ ꯐꯥꯎ ꯃꯔꯣꯜ ꯊꯣꯛꯍꯟꯗꯅ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕꯒ ꯌꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯏꯔꯦꯟ ꯆꯅꯥꯁꯨ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯆꯥꯟꯅꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯃꯃꯥꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯏꯆꯥꯕꯨ ꯑꯃꯨꯛꯇꯒ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯁꯤ
ꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤꯅꯤ ꯉꯁꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯧꯔꯤꯕꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯆꯤꯜꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯌꯥꯎꯈ꯭ꯔꯤ꯫ ꯏꯔꯦꯟꯆꯅ ꯂꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯏ, ꯏꯆꯜꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯂꯥꯡꯂꯦꯟꯗꯤ ꯏꯔꯦꯟꯆꯅꯥꯅꯒ ꯑꯗꯨꯝꯅ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯅꯣꯟꯊꯔꯝꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯅꯣꯟꯊꯈꯤꯕꯅ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏ ꯊꯦꯡꯒꯗꯧꯔꯤ꯫ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯂꯩꯆꯤꯜꯗꯨ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯁꯛ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯂꯒ ꯏꯔꯦꯟꯆꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯏꯔꯦꯟ, ꯉꯁꯥꯏꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯗꯨ ꯐꯖꯩꯅꯦ, ꯏꯪ ꯇꯞꯂꯗꯅ ꯑꯁ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤ ꯁꯛꯇꯝꯗꯨ, ꯃꯗꯨ ꯑꯣꯏꯅ ꯈꯪꯅꯔꯣꯗꯅ꯫ ꯏꯔꯦꯟ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯇꯧꯅ ꯂꯩꯆꯤꯜꯗ ꯌꯦꯡꯂꯛꯂꯒ, ꯀꯔꯤꯅꯣꯗ, ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯂꯩꯖꯔꯤꯁꯤꯗꯤ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ꯫ ꯂꯩꯆꯤꯜ ꯏꯁꯨꯛ ꯁꯨꯛꯂꯒ, ꯅꯪꯒꯤ ꯈꯪꯅꯔꯤꯅꯦꯅ ꯇꯧꯔꯤꯗꯨ ꯂꯤꯟ ꯈꯥꯔꯣꯡꯗꯒ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ? ꯈꯨꯀꯨ ꯌꯥꯝ ꯀꯥꯝꯕꯗꯨ ꯇꯟꯗ꯭ꯔꯣ? ꯅꯨꯄꯤꯅꯦꯅ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯤꯕ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯂꯝꯅꯤ ꯃꯁꯛꯇꯣ, ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯇꯞꯄꯒ ꯃꯥꯜꯂꯒ꯫ ꯂꯩꯆꯤꯜꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯔꯦꯟ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯅꯣꯛꯂꯒ, ꯍꯧꯖꯤꯛꯀꯤꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯂꯗꯤ ꯐꯖꯅꯤ꯫ ꯅꯨꯄꯤꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯗꯤ ꯂꯣꯏꯅ ꯏꯪ ꯇꯞꯄꯗꯤ ꯃꯥꯟꯕ, ꯇꯧꯕꯇꯕꯨ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯂꯤꯟ ꯈꯥꯔꯧ ꯍꯦꯛꯇ ꯑꯣꯜꯂꯛꯄ ꯖꯥꯠꯅꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯅꯪꯒꯤ ꯆꯤꯡꯂꯦꯝꯕꯤꯗꯨꯗꯤ ꯈꯔ ꯑꯗꯨꯝ ꯉꯝꯒꯗꯧꯕ ꯃꯤꯗꯥꯅꯤ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯃꯊꯟꯇꯅꯤ ꯂꯩꯍꯧꯔꯤꯗꯣ, ꯃꯌꯥꯝ ꯆꯠꯈ꯭ꯔꯐꯥꯎ꯫ ꯑꯗꯣ ꯉꯁꯥꯏꯒꯤꯗꯨꯗꯤ ꯃꯊꯟꯇ ꯂꯦꯞꯆꯕ ꯐꯥꯎ ꯉꯝꯗ꯭ꯔꯤꯗꯨꯅꯤ꯫ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯇꯧꯔꯤꯗꯣ, ꯏꯀꯥꯏꯕꯒꯤ ꯃꯃꯥꯏ ꯐꯥꯎ ꯐꯖꯅ ꯂꯣꯟꯈꯠꯇꯦ꯫ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯁꯤ, ꯅꯪꯒ ꯑꯣꯏꯅ ꯈꯪꯅ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯏꯔꯦꯟꯆꯅꯥꯗꯨ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯐꯥꯎꯔꯛꯄꯅꯣ꯫ ꯃꯇꯥꯎ ꯂꯩꯆꯤꯜꯗ ꯂꯥꯡꯂꯦꯟꯗꯨ ꯈꯪꯅꯖꯔꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯃꯟꯗꯅ ꯈꯨꯗꯤ ꯊꯤꯕꯗ ꯂꯣꯏꯔꯝꯂꯅꯤ ꯑꯉꯥꯡꯗꯣ꯫ ꯂꯩꯆꯤꯜ ꯏꯔꯦꯟꯒꯤ ꯃꯇꯧ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯋꯥ ꯉꯥꯡꯕꯒꯁꯦ ꯆꯞ ꯆꯞ ꯂꯦꯞꯂꯗꯅ ꯊꯩꯗꯣꯛ ꯊꯩꯗꯣꯛꯇꯅ ꯉꯥꯡꯕꯤꯒꯗꯧꯏꯅꯦ꯫ ꯏꯔꯦꯟꯆꯅꯥꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯐꯠ ꯍꯥꯏꯔꯛꯏ, ꯌꯥꯔꯤꯁꯦ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ, ꯑꯗꯣ ꯍꯌꯦꯡꯗꯤ ꯆꯤꯡꯂꯦꯝꯕꯤ ꯎꯅꯕ ꯆꯠꯂꯨꯁꯤ꯫ ꯀꯩꯅꯣꯗ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯂꯦꯞꯇꯅ ꯁꯥꯔꯤꯁꯦ ꯅꯪꯒꯤ ꯂꯤꯟ ꯈꯥꯔꯧꯗ ꯎꯅꯕ ꯆꯠꯅꯤꯡꯕ ꯐꯥꯎꯍꯟꯅꯕ ꯅꯠꯇꯦꯅꯦ ꯁꯅꯥꯏꯕꯨꯡꯉꯣ꯫ ꯀꯩꯅꯣ ꯂꯩꯆꯤꯜ, ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯩꯕꯨ ꯃꯤꯠ ꯉꯥꯎꯕ ꯅꯝꯗꯅ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕꯤꯅ ꯄꯥꯈꯠꯆꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤ ꯇꯧꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯥꯅ ꯑꯁꯨꯛ ꯄꯥꯈꯠꯆꯔꯒ ꯑꯩꯅ ꯑꯁꯨꯝꯅꯒ ꯇꯧꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯤꯟ ꯈꯥꯔꯧꯗꯅ ꯅꯣꯡꯃ ꯆꯤꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯅꯪꯅ ꯍꯨ ꯀꯥꯔꯒ ꯅꯃꯤꯠꯅ ꯅꯥꯒꯗꯣ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂ ꯂꯩꯍꯧꯔꯣ, ꯅꯠꯇ꯭ꯔꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯅꯤꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯣꯜꯂꯒ ꯄꯥꯏꯈꯤꯒꯦꯁꯨ ꯄꯥꯏꯈ꯭ꯔꯣ꯫ ꯑꯣꯏꯒꯗꯧꯕ ꯋꯥꯁꯨ ꯉꯥꯡꯕ ꯈꯔ ꯈꯔ ꯇꯝꯁꯤ ꯏꯕꯨꯡꯉꯣ, ꯍꯤꯗꯥꯛ ꯆꯐꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯒ ꯅꯨꯡꯉꯥꯏꯖꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯦꯟꯆꯅꯥꯗꯨ ꯆꯤꯡꯂꯦꯝꯕꯤꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠ ꯄꯨꯗꯨꯅ ꯃꯇꯥꯎ ꯂꯩꯆꯤꯜꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯕꯗ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯥꯏꯔꯕꯁꯨ ꯊꯣꯛꯂꯛꯃꯟꯗꯕ ꯑꯗꯨꯗ ꯂꯩꯆꯤꯜꯗꯨ ꯏꯔꯦꯟꯆꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤ ꯎꯅꯁꯤ ꯍꯥꯏꯗꯤ ꯍꯥꯏꯈꯤꯕ꯭ꯔꯣ? ꯍꯥꯏꯈꯤꯕꯅꯤ, ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ, ꯊꯣꯛꯂꯛꯃꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯗꯅ ꯂꯩꯈ꯭ꯔꯖꯥꯠꯂꯥ? ꯂꯩꯆꯤꯜꯒꯤ ꯋꯥꯗꯨꯗ ꯏꯔꯦꯟ ꯐꯩꯅ ꯌꯦꯡꯂꯛꯂꯒ, ꯀꯔꯤꯅꯣꯗ, ꯍꯥꯏꯕ ꯌꯥꯔꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯗꯨꯕꯣ? ꯆꯤꯡꯂꯦꯝꯕꯤꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧꯗ ꯂꯥꯡ ꯂꯩꯕꯗꯧꯅ ꯂꯩꯔꯝꯅꯤꯅꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯅꯠꯇꯦ, ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯁꯛꯀ ꯂꯣꯠꯂꯒ ꯉꯥꯏꯔꯤꯁꯦ ꯐꯥꯒꯤꯔꯕ? ꯑꯇꯣꯞꯄꯅ ꯎꯈ꯭ꯔꯗꯤ ꯑꯣꯝꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ꯫ ꯉꯥꯡꯗ꯭ꯔꯗꯤ ꯅꯪꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯀꯣꯏꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯆꯠꯂꯩꯗꯅ ꯑꯩꯒꯤꯁꯨ ꯂꯥꯞꯊꯣꯛꯅꯈꯤꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯅꯨꯄꯥ ꯑꯅꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯃꯈꯣꯏ ꯃꯔꯤ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯉꯛꯃꯟꯈꯤꯕꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯤ꯫
ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯄꯗꯗꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯄꯨꯔꯛꯂꯅꯣ ꯑꯩ ꯏꯀꯥꯏꯔꯛꯇꯧꯔꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯕꯨ ꯈꯨꯠꯍꯥꯡꯅ ꯂꯥꯛꯄ ꯍꯧꯅꯕ꯭ꯔꯅꯦ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯆꯤꯡꯂꯦꯝꯕꯤ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯕ ꯂꯥꯛꯄꯗꯅꯤ ꯏꯔꯦꯟ ꯁꯅꯥ ꯑꯃꯗꯤ ꯂꯩꯆꯤꯜꯗꯨ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯔꯦꯟꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯆꯤꯡꯂꯦꯝꯕꯤ ꯏꯔꯦꯟ ꯁꯅꯥ ꯎꯕꯗ ꯏꯉꯛꯉꯛꯅ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯀꯔꯤ ꯋꯥꯍꯪꯅꯣꯗꯣ ꯉꯁꯤ ꯎꯅꯁꯦ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯅꯤ ꯑꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯆꯤꯡꯂꯦꯝꯕꯤꯒꯤ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯏꯔꯦꯟ ꯁꯅꯥꯗꯨ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯇꯧꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯔꯦꯟ ꯁꯅꯥꯅ ꯁꯥꯎꯔꯤꯕꯗꯨ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯏꯔꯦꯟ ꯏꯕꯥꯅꯤꯅ ꯈꯪꯅꯔꯤꯁꯦ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯞꯊꯣꯛꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ ꯏꯔꯦꯟ ꯁꯅꯥꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯥꯝꯁꯤꯜꯂꯨꯗꯕ ꯑꯗꯨꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯏꯔꯦꯟ ꯁꯅꯥ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ ꯉꯥꯎꯏ ꯑꯗꯨꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤ ꯃꯤꯠ ꯉꯥꯎꯕꯒꯤ ꯉꯥꯏꯍꯥꯛ ꯏꯔꯥꯡ ꯂꯥꯡꯕꯗ ꯅꯪꯉꯣꯟꯗ ꯇꯥꯈ꯭ꯔꯦ ꯃꯇꯝꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯍꯧꯒꯦ ꯈꯜꯂꯛꯂꯤꯁꯦ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯅꯃꯤꯠꯃꯛꯅꯁꯨ ꯎꯖꯔꯤ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯏꯔꯦꯟ ꯁꯅꯥꯗꯨ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯋꯥꯍꯩꯗꯨ ꯇꯥꯔꯕꯗ ꯇꯧꯐꯝ ꯈꯪꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯃꯇꯧꯗꯨꯗ ꯂꯩꯆꯤꯜꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯔꯦꯟ ꯁꯅꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯉꯥꯡꯂꯛꯏ ꯀꯔꯤ ꯉꯁꯥꯏꯗꯒꯤ ꯇꯃꯤꯟ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯎꯁꯤꯠꯇꯅ ꯅꯄꯜ ꯀꯥꯅ ꯋꯥ ꯉꯥꯡꯕ ꯅꯪ ꯏꯔꯦꯟ ꯁꯅꯥꯁꯤ ꯀꯩꯅꯦꯅ ꯈꯜꯂꯤ ꯂꯤꯟ ꯈꯥꯔꯧ ꯃꯥꯟꯕꯤ ꯆꯤꯡꯂꯦꯝꯕꯤ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯂꯤꯟ ꯈꯥꯔꯧ ꯃꯥꯟꯕꯤ ꯀꯥꯏꯁꯨ ꯍꯥꯏꯖ ꯁꯥꯔꯤꯅꯦ ꯂꯤꯟ ꯈꯥꯔꯧ ꯃꯥꯜꯂꯁꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯂꯩꯅꯤꯍꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥꯎꯁꯦ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯍꯪꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤꯅꯦ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯉꯥꯎꯍꯜꯂꯒ ꯅꯨꯄꯤ ꯈꯨꯗꯤꯡ ꯂꯥꯡ ꯊꯥꯛꯄ ꯃꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯗ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯉꯝꯗꯧꯔꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯨ ꯏꯔꯦꯟ ꯁꯅꯥ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯃꯇꯧꯗꯨꯗ ꯂꯩꯆꯤꯜ ꯏꯔꯦꯟ ꯁꯅꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯃꯥꯟꯕ ꯈꯨꯟꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯃꯃꯤꯡ ꯈꯛꯇꯃꯛ ꯆꯤꯡꯂꯦꯝꯕꯤ ꯂꯤꯟ ꯈꯥꯔꯧꯁꯦ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯏꯔꯦꯟ ꯁꯅꯥ ꯂꯩꯆꯤꯜꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯔꯦꯟ ꯁꯅꯥꯒꯤ ꯌꯨꯝꯗꯅꯤ ꯑꯅꯤꯗꯨ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯅꯗ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯏꯔꯦꯟ ꯁꯅꯥꯗꯨ ꯇꯞꯅ ꯂꯩꯆꯤꯜꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯦ ꯇꯣꯛꯂꯒꯦ ꯈꯜꯂꯤ ꯂꯩꯆꯤꯜ ꯏꯔꯦꯟ ꯁꯅꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯇꯣꯛꯇꯧꯔꯤꯕ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯅꯅꯤ ꯑꯩꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯤ ꯃꯥꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯅꯤꯅ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯉꯣꯟꯗ ꯉꯥꯎꯍꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯅꯅꯤ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤ ꯇꯥꯅꯤꯡꯗꯦꯗ ꯂꯤꯟ ꯈꯥꯔꯧ ꯑꯃꯅ ꯆꯣꯏꯔꯣꯜ ꯈꯔ ꯂꯣꯜꯂꯝꯂꯒ ꯅꯪꯅ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯨꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯏꯔꯦꯟ ꯂꯩꯆꯤꯜꯗ ꯌꯦꯡꯂꯛꯂꯒ ꯀꯔꯤ ꯊꯕꯛꯅꯣ ꯀꯗꯥꯏꯗꯅꯣ ꯍꯪꯂꯛꯂꯅꯣ ꯍꯌꯦꯡ ꯈꯪꯂꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯅꯤꯗꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯤ ꯏꯔꯦꯟ ꯁꯅꯥ ꯈꯨꯜ ꯑꯗꯨ ꯌꯧꯕꯒ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯉꯥꯡꯉꯤꯗꯨꯀꯣ ꯅꯪꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯌꯨ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯍꯦ ꯅꯍꯥꯟꯃꯛ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯃꯣꯏꯗ ꯀꯣꯏꯔꯛꯎ ꯍꯥꯏꯔꯛꯂꯤꯗꯨꯗꯤ ꯆꯤꯜꯍꯥꯏ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯑꯋꯣꯏ ꯇꯥꯅ ꯂꯥꯛꯀꯅꯤꯅ ꯂꯥꯛꯂꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯍꯦꯛ ꯐꯪꯍꯟꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤꯗ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ
ꯑꯅꯤꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯔꯦꯟꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯕ ꯑꯣꯏꯖꯗꯦ꯫ ꯑꯁ ꯏꯗꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯄꯗ ꯎꯔꯦ ꯆꯥꯎꯈ꯭ꯔꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯂꯩꯆꯤꯜꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯩꯆꯤꯜ ꯑꯃꯗꯤ ꯏꯔꯦꯟ ꯁꯅꯥ ꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯨ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ ꯍꯩꯃꯥ ꯏꯆꯥ ꯍꯣꯏ ꯂꯥꯛꯏꯗꯅ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯅꯍꯥꯟ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯣ ꯆꯠꯂꯨꯁꯦꯅ ꯁꯨꯝ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯝꯃꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯆꯥ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯨ ꯏꯔꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯆꯥꯗꯤ ꯉꯁꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯆꯠꯇ꯭ꯔꯕꯔꯣ? ꯆꯠꯇ꯭ꯔꯤ ꯏꯃꯥ꯫ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯏꯔꯦꯟ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯏꯉꯛꯉꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯗꯧꯕ ꯌꯥꯎꯕꯒꯤꯅꯣꯅꯦ ꯏꯆꯥꯅ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯃꯤꯅ ꯃꯁꯤꯡ ꯊꯥꯕꯤꯕ ꯅꯠꯇꯦꯗ, ꯉꯥꯡꯅꯕꯤꯐꯝ ꯑꯣꯏꯕ ꯅꯠꯇꯅ꯫ ꯏꯔꯦꯟ ꯁꯅꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯝꯂꯅꯤ ꯍꯥꯏꯕꯗꯨ꯫ ꯂꯥꯡꯂꯦꯟꯗꯤ ꯏꯔꯦꯟ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯔꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯛꯂꯨꯅꯨꯗ, ꯏꯁꯥꯒꯤ ꯃꯍꯩ ꯑꯃꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯃꯨꯏ꯫ ꯂꯥꯡꯂꯦꯟꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯏꯔꯦꯟ ꯁꯅꯥꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯇꯧꯗꯨꯗ ꯂꯩꯆꯤꯜꯗꯨ ꯏꯔꯦꯟ ꯁꯅꯥꯗ ꯈꯨꯅꯤꯡꯅ ꯇꯞꯅ ꯏꯜꯂꯛꯏ꯫ ꯏꯔꯦꯟ ꯁꯅꯥ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯃꯁꯤꯡ ꯑꯣꯏꯅ ꯊꯥꯅꯕ ꯅꯠꯇꯕꯗꯨꯗ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯆꯜꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯥꯒꯤ ꯃꯍꯩ ꯑꯗꯣ ꯑꯇꯣꯞꯄꯅ ꯄꯥꯛ ꯍꯦꯛꯇ ꯍꯩꯌꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯈꯨꯗꯣꯜ ꯑꯃꯅꯤ, ꯃꯗꯨ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯔꯦꯟ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯏꯔꯦꯟ ꯁꯅꯥ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯔꯦꯟ ꯁꯅꯥꯗꯨ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯂꯩꯆꯤꯜꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯪꯂꯛꯏ꯫ ꯉꯁꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯂꯩꯍꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯆꯤꯜꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯏꯔꯦꯟ ꯁꯅꯥ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯑꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯗꯥꯏ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯅꯤꯡꯉꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯣꯔ ꯍꯣꯟꯗꯕ ꯃꯈꯩ ꯌꯨꯡꯂꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯂꯥꯡꯂꯦꯟꯁꯦ ꯃꯃꯥ ꯍꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯂꯩꯕꯗ ꯑꯀꯥꯏꯕ ꯄꯤꯔꯛꯇꯧ ꯃꯥꯟꯗꯦ꯫ ꯂꯧꯁꯤꯜꯂꯣ, ꯁꯤꯗ ꯂꯩ꯫ ꯏꯔꯦꯟ ꯁꯅꯥ ꯏꯉꯛꯉꯛꯅ ꯐꯠ ꯌꯦꯡꯂꯛꯂꯒ ꯀꯥꯏꯗꯒꯤꯅꯣꯗ, ꯃꯤꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯗꯨꯕꯨ ꯑꯩꯒꯨꯝꯕꯗ ꯊꯥꯖꯅꯤꯡꯕ ꯍꯧꯅꯕ꯭ꯔꯗ? ꯉꯁꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯗꯤ ꯅꯪꯕꯨ ꯌꯥꯅꯤꯡꯕ ꯃꯥꯜꯂꯤꯗ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤꯅꯤꯗ ꯃꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯈꯟꯅꯅꯤꯡꯂꯤꯕꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯁꯦꯜ ꯊꯣꯛꯄ ꯌꯥꯒꯗꯕ ꯁꯤꯟꯐꯝ ꯑꯃ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯖꯔꯨꯗꯣꯏꯅꯣ? ꯂꯥꯡꯂꯦꯟꯗꯣ ꯀꯣꯛ ꯂꯧꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯤꯡꯊꯧꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ꯫ ꯏꯔꯦꯟ ꯁꯅꯥꯗꯨ ꯁꯨꯞꯅ ꯂꯩꯆꯤꯜꯗ ꯌꯦꯡꯂꯛꯂꯒ ꯑꯣꯏꯔꯣꯏꯗꯕ ꯃꯤꯅ ꯅꯪꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯁꯨ ꯍꯥꯟꯅꯅ ꯃꯆꯥꯅꯨꯄꯤꯅ ꯏꯔꯦꯟ ꯁꯅꯥ ꯅꯨꯡꯁꯤꯖꯩ ꯈꯪꯕꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤꯅ ꯏꯃꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯂꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ꯫ ꯏꯆꯥꯕꯨ ꯀꯔꯤ ꯈꯟꯕꯒꯦ? ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟꯗꯨ
tingak yengduna hanglei. Kanabuno, imana nachagidamak khanbiriba adubo. Langlengi mamadu nokphet tawna hairi. Kanabu oirunige. Ijana nungsizaba mahanja mahagtunidana. Ijana mamangda atopa nupa kana amagi wari saba yaukidri. Iren chana nattana. Ijana iren chanagi wari sarakpa numit adudagi nabungda haiduna. Iren chanagi wari wakhong thihallaba matung imani ijabu iren chanada thajabirage khalle. Langlen ikairap tawna noklaga. Mahaki khangnaba leiramlabadi ima. Mahaka khangnaramaba nupi machado atopa kanagumba ama khangnakrabani. Iren chanagi sinpham asida taishinaduna. Madunani nahan mahakna sinpham asi tokningbagi wafam hairamlibadu. Langlen haujiktada maithongdo maka hena lamlakle. Mamagi waduda harauna hairi. Ima hoina haiba khuding nachade loini yajari. Somdana chinglenbigi yumdani. Chinglenbidu mama amadi machena kanna ngangli. Natti nangbu hana nupadu kanano karino thidana. Pangyada yashiliba adubu karino haibanida. Haujikte chelure suto namaidu ikaidra haibanida. Mamagi waduda machesu mateng pangsinduna nganglei. Namai adu yam thaklidubu karigino haibani. Thambana haibada nang hana iren chanaga su khangnarame hairine. Aduk phakraba nupadudana nangna miraidaga mayumsu inthi nungaina leitaba. Lam khudingi nupi leiba nupaduda yaruriba adubu kari wakhalno haibani. Chinglembidi mama machena ngangliba adu kari sukhumda mamaidu upsinduna kaplagale. Chinglembigi mamadi sauning manba aduna machada makhatana amuk sunganglei. Nang haujikti mayum makai phajana leitaba nupaduda chelurabanina leiba tabani. Aikhoina yumsi ka hena nungaidana sel thum paidana nangi inglakani haibasu natte. Aidinia unthokna chakredako. Iren chanagi yumdani. Leichil amadi iren chanaso Chinglenbi chela haibagi pau adu tari. Amadi Chinglenbi na cheluriba nupa adugi mari makhongso mayam pumnamakna hainabadagi khangli. Matam kharasu haukri. Chahi anigi matongni. Haujikti Langlen amadi iren chanadu luhongli. Aduga leichilso mahaka nungsinajabi aduga luhongduna makhoi maridu nungsi chanana leiminarami. Hanagumna iren chanaso adumak mitrang dawba chatlammi. Leichilso iren chanana mitrang tawbudu takpadagi makhoi ani paduna punna tawminarami. Nongma numit amani matam kuirabagi tungda Chinglenbigi khul aduda mitrang tawbinaba hairakpadagi iren chana amadi leichildu ngasidi makhoi gi nupising poduna satchi hainarami. Leichilna aikhoina chatawriba khulse aikhoigi miwa yam ngangnakhibadunini. Nupi loni adu oda kaini yam haikhibani. Leichilgi waduda iren chana noklaga mitrang budawradi nupi hekta longadabasi mangai. Aduni haisi hana moina ngangnakhibada haujikti maya kumhandawribani. Ai nupi se puraga. Asi hainaduna makhoi maridu Chinglenbigi khulda lakle. Ngaihaki matung mitrang utpa loirakpadani. Leichil amadi irendu leiksabi mayamna khwaidagi pamnaba mitrang una akangbadagi phazaraba leicharong olhanbadu olhanduna magi nupida pirammi. Madawdu ubada yengliba miyamdu khonjal hauna lauduna khuba khurammi. Langlen amadi leichilgi nupi thoigi manakta phamlamba ahal nupi amana makhoida onchilaktuna hairi. Bema nakhoi ni shilaiba onthokna phakreduko nupa masak phajaba nakhoibo adukki matik nungsibiba phangjarise. Atopa amana amo aikhoidi masaka phajare mitranga hairi. Nupi londo wabu malubani adubu yamna khitna mankhri. Nakhoi ani da loijaraba mali makhoi anigi matawsi mitrangdo phamasida puraklaga mayamda sak taktana khanghalibase atangbaniko. Haujikandi mahai haitrasu maral leitrasu nupi lonjaningba kayamasu leiribanido. Wahaido tabada Langlen amadi thoidu nokjarami. Adubo ahal nupi aduna hairibadu makhoigi tong oirapna phamliba Chinglenbidi mangonda atamnana haibaga manakhri. Mamaidu thampham leikta amada amuk leiduna khangli. Ngaihaki matu mayam sumitrang utpad loirabada magi yumda hannaba hauri. Makhoi mariso mayum maikai pangkhri. Makhoi marina chatkhiba adu yengduna Chinglenbi wakhalda ningamdana khalhauri.
ꯑꯩꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯃꯊꯣꯡ ꯆꯥꯗꯕꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯁꯨ ꯐꯪꯂꯦ꯫ ꯂꯥꯟꯖꯗꯕ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕ꯫ ꯄꯨꯟꯁꯤꯁꯤꯗ ꯅꯍꯥꯛꯀ ꯊꯦꯡꯅꯕ ꯑꯁꯤꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯃꯗꯤ ꯃꯅꯨꯡ ꯍꯨꯠꯆꯤꯟꯅ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯈꯪꯂꯨꯗꯕ ꯑꯁꯤꯅ ꯑꯃꯥꯡꯕ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯄꯔꯥ ꯑꯃꯁꯨ ꯇꯝꯕꯤꯔꯝꯂꯦ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯆꯨꯜ ꯑꯃꯗꯤ ꯏꯔꯦꯟ ꯁꯅꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫